ꯊꯥꯔꯗꯤ ꯃꯌꯦꯛꯇꯨ ꯃꯨꯠꯈꯤꯕ ꯃꯤꯅꯤꯠ ꯑꯃ ꯐꯥꯅꯗꯤ ꯃꯤ ꯆꯪꯕ ꯈꯣꯠꯄ ꯑꯝꯇ ꯊꯣꯛꯇꯕꯅꯦ ꯑꯗꯨꯒꯤꯅꯤ ꯇꯨꯝꯅꯗ꯭ꯔꯤꯍꯦ ꯑꯩꯈꯣꯏ ꯉꯁꯥꯏꯗꯣ ꯃꯩ ꯃꯨꯠꯈꯤꯕ ꯑꯗꯨꯒꯤꯅ ꯍꯥꯏ ꯑꯃ ꯍꯥꯏ ꯕ꯭ꯔꯣ ꯀꯩ ꯇꯨꯝꯅꯗ꯭ꯔꯤꯌꯦ ꯃꯌꯥꯝꯗꯀꯣ ꯑꯩ ꯉꯁꯤꯗꯤ ꯐꯤꯂꯝꯒꯤ ꯃꯔꯝꯗ ꯀꯩꯒꯨꯝꯕ ꯈꯔ ꯍꯥꯏꯒꯦ ꯑꯩꯒꯤ ꯁꯤꯒꯤ ꯂꯥꯏꯚꯁꯤꯗꯀꯣ ꯍꯣꯔꯦꯟ ꯇꯥꯏꯇꯜꯒꯤꯗꯨꯗ ꯃꯦꯟꯁꯟ ꯇꯧꯔꯒ ꯇꯦꯛ ꯇꯧꯔꯒ ꯊꯝꯃꯝꯒꯦ ꯑꯩꯈꯣꯏꯒꯤ ꯑꯔꯪꯕ ꯊꯣꯡꯃꯩ ꯑꯅ ꯐꯤꯂꯝ ꯑꯃ ꯅꯝꯕꯗꯣ ꯑꯗꯣ ꯑꯔꯪꯕ ꯊꯣꯡꯃꯩꯗꯣ ꯃꯌꯥꯝ ꯌꯦꯡꯅꯤꯡ ꯇꯥꯔꯒꯗꯤ ꯃꯩꯇꯩꯕꯥꯛ ꯏꯟꯇꯔꯇꯦꯟꯃꯦꯟ ꯍꯥꯏꯔꯤꯕ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯣ ꯑꯗꯨ ꯍꯥꯏꯖꯒꯦ ꯃꯌꯥꯝꯗ ꯍꯥꯏꯗꯤ ꯑꯩ ꯃꯦꯟꯁꯟ ꯇꯧꯖꯔꯝꯒꯦ ꯃꯌꯥꯝ ꯁꯣꯏꯗꯕꯤꯗ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯣ ꯍꯥꯏꯕꯁꯦ ꯑꯩ ꯃꯌꯥꯝꯗ ꯍꯥꯏꯖꯒꯦ ꯍꯥꯏꯗꯤ ꯑꯊꯨꯕꯗ ꯊꯥꯒꯠꯇꯨꯒꯤ ꯉꯥꯏꯗꯨꯅ ꯂꯩꯔꯕꯅꯦꯕꯀꯣ ꯃꯌꯥꯝꯒꯤ ꯁꯞꯄꯣꯔꯠ ꯌꯥꯎꯗ꯭ꯔꯗꯤ ꯍꯥꯏꯗꯤ ꯐꯤꯂꯝ ꯑꯃ ꯅꯝꯕ ꯍꯥꯏꯁꯦ ꯄꯩꯁꯥ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯪꯉꯦ ꯑꯗꯨꯗꯨꯅ ꯍꯥꯏꯗꯤ ꯃꯌꯥꯝꯁꯨ ꯁꯞꯄꯣꯔꯠ ꯈꯔ ꯇꯧꯕꯤꯌꯣ ꯃꯩꯇꯩꯕꯥꯛ ꯏꯟꯇꯔꯇꯦꯟꯃꯦꯟ ꯍꯥꯏꯔꯤꯕ ꯆꯦꯅꯦꯜꯁꯤꯕꯨ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯣꯀꯣ ꯑꯩ ꯍꯦꯛ ꯂꯥꯏꯚ ꯆꯦꯛ ꯂꯣꯏꯕꯒ ꯃꯣꯏꯒꯤ ꯆꯦꯅꯦꯜꯗꯣ ꯑꯩ ꯃꯦꯟꯁꯟ ꯇꯧꯖꯔꯝꯒꯦ ꯃꯌꯥꯝ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯀꯩꯅꯣ ꯇꯧꯕꯤꯌꯣ ꯅꯣꯡ ꯆꯨꯕꯅꯤꯅ ꯑꯝꯇ ꯇꯥꯗ꯭ꯔꯦ ꯍꯥꯏ ꯅꯣꯡꯗꯤ ꯆꯨꯗꯤ ꯅꯣꯏꯒꯤꯔ ꯑꯩꯈꯣꯏꯗꯤ ꯆꯨꯗꯤ ꯇꯨꯝꯗ꯭ꯔꯤꯌꯦ ꯅꯣꯏ ꯑꯕꯦꯝꯁꯦ ꯌꯥꯝ ꯐꯖꯩ ꯑꯕꯦꯝ ꯌꯥꯝ ꯐꯖꯩ ꯍꯥꯏ ꯇꯧꯒꯦ ꯍꯣꯏ ꯇꯧꯕꯤꯌꯣ ꯅꯣꯏ ꯁꯣꯏꯗ ꯇꯧꯕꯤꯌꯣ ꯉꯁꯥꯏ ꯑꯍꯥꯟꯕ ꯂꯥꯏꯚ ꯊꯥꯕ ꯀꯥꯟꯗꯗꯤ ꯃꯤꯁꯦ ꯌꯥꯝ ꯌꯥꯝꯃꯝꯕꯅꯦ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯧꯕꯒꯤꯀꯣ ꯍꯪꯒꯥꯝ ꯆꯥꯏ ꯍꯪꯒꯥꯝ ꯑꯗꯨꯗ ꯀꯩ ꯃꯊꯦꯜ ꯆꯥꯔꯦ ꯍꯪꯒꯥꯝ ꯆꯥꯔꯦ ꯕ꯭ꯔꯣ ꯐꯨꯜ ꯁꯞꯄꯣꯔꯠ ꯏꯔꯦꯟ ꯇꯨꯝꯈ꯭ꯔꯕꯣ ꯏꯔꯦꯟ ꯇꯨꯝꯕ ꯊꯦꯝꯃꯤꯌꯦ ꯃꯃꯥꯅ ꯇꯨꯝꯕ ꯁꯨꯝꯃꯤ ꯍꯥꯏꯇꯥꯔꯦ ꯅꯅꯥꯎ ꯅꯨꯄꯤꯁꯦ ꯌꯣꯡꯖꯥꯎ ꯃꯥꯜꯂꯦ ꯍꯥꯏ ꯑꯩ ꯏꯅꯥꯎ ꯅꯨꯄꯤꯅ ꯌꯣꯡꯖꯥꯎ ꯃꯥꯜꯂꯗꯤ ꯅꯪꯅ ꯌꯣꯡꯄꯤꯛ ꯃꯥꯜꯂꯝꯃꯅꯤ ꯇꯨꯝꯗ꯭ꯔꯤꯌꯦ ꯁꯤꯜꯀꯤꯁꯦ ꯆꯍꯤ ꯀꯌꯥꯅꯣ ꯆꯍꯤ 17 ꯆꯪꯉꯛꯏꯅꯦ ꯏꯅꯝꯃ ꯍꯜꯂꯛꯑꯣ ꯏꯅꯝꯃ ꯍꯜꯂꯛꯄ ꯌꯥꯔꯣꯏ ꯏꯌꯥꯝꯕ ꯆꯥꯛ ꯆꯥꯕꯣ ꯆꯥꯛ ꯆꯥꯗ꯭ꯔꯦ ꯑꯉꯥꯡ ꯌꯦꯡꯒꯦ ꯍꯥꯏ ꯑꯉꯥꯡ ꯇꯨꯝꯈ꯭ꯔꯦ ꯅꯨꯡꯉꯥꯏꯔꯤꯌꯦ ꯕꯤꯂꯥꯁꯤꯇꯤ ꯏꯅꯝꯃꯗꯣ ꯂꯩꯕ꯭ꯔꯣ ꯏꯅꯝꯃ ꯑꯉꯥꯡ ꯁꯨꯝꯃꯤꯌꯦ ꯀꯩ ꯃꯊꯦꯜ ꯆꯥꯒꯦꯕ꯭ꯔꯣ ꯑꯩ ꯉꯁꯤꯗꯤ ꯍꯪꯒꯥꯝ ꯊꯣꯡꯕ ꯆꯥꯏ ꯍꯪꯒꯥꯝ ꯊꯣꯡꯕ ꯅꯪꯅ ꯍꯣꯏ ꯐꯔꯦ ꯌꯥꯝꯅ ꯀꯩ ꯃꯊꯦꯜ ꯍꯪꯒꯥꯝ ꯊꯣꯡꯕ ꯆꯥꯔꯦ ꯀꯩ ꯂꯝꯗꯒꯤꯅꯣ ꯕ꯭ꯔꯣꯁꯦ ꯑꯩ ꯕꯤꯁꯅꯨꯄꯨꯔꯗꯒꯤꯅꯦ ꯏꯅꯝꯃ ꯅꯨꯡꯁꯤꯕꯤꯗꯤ ꯇꯨꯝꯈ꯭ꯔꯕ ꯏꯅꯝꯃ ꯅꯨꯡꯁꯤꯕꯤꯗꯣ ꯑꯉꯥꯡ ꯀꯟꯅ ꯁꯨꯝꯃꯤꯌꯦ ꯏꯆꯟꯗꯤ ꯀꯥꯏꯗ ꯇꯝꯂꯒꯦ ꯏꯆꯟꯁꯦ ꯀꯩꯅꯣꯗ ꯕꯤꯁꯅꯨꯄꯨꯔꯗ ꯑꯗꯨꯝ ꯇꯝꯃꯦ ꯏꯅꯝꯃ ꯌꯥꯎꯍꯜꯂꯛꯀꯦ ꯍꯥꯏ ꯅꯣꯡ ꯆꯨꯕ꯭ꯔꯣ ꯕ꯭ꯔꯣ ꯆꯨꯗꯦ ꯐꯦꯟ ꯊꯥꯕꯒꯤ ꯀꯩꯅꯣ ꯇꯧꯕꯅꯦ ꯋꯦꯗꯔ ꯐ꯭ꯔꯣꯝ ꯄꯣꯂꯦꯟ ꯔꯥꯗꯦꯛ ꯍꯥꯏ ꯁꯤꯜꯀꯤꯁꯦ ꯉꯁꯤꯗꯤ ꯋꯥ ꯉꯥꯡꯗꯤꯌꯦ ꯍꯥꯏ ꯁꯤꯜꯀꯤ ꯋꯥ ꯉꯥꯡꯉꯣꯏ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯍꯪꯒꯥꯝ ꯊꯣꯡꯕ ꯆꯥꯏ ꯃꯨꯛꯕꯥꯡ ꯇꯧꯔꯛꯀꯦ ꯕ꯭ꯔꯣ ꯑꯩꯈꯣꯏꯁꯦ ꯄꯨꯡ ꯀꯌꯥꯗ ꯇꯨꯝꯒꯦ ꯊꯦꯡ ꯇꯨꯝꯃꯦ ꯑꯩꯈꯣꯏ ꯑꯅꯝꯕꯅ ꯊꯦꯡ ꯑꯗꯨꯝ ꯇꯨꯝꯃꯦ ꯕ꯭ꯔꯣ ꯆꯥꯛ ꯆꯥꯗ꯭ꯔꯤꯕꯣ ꯆꯥꯛ ꯆꯥꯔꯦ ꯉꯁꯤꯗꯤ ꯁꯤꯜꯀꯤ ꯍꯥꯎ ꯑꯝꯇ ꯈꯨꯝꯕꯤꯔꯛꯑꯣꯌꯦ ꯑꯩꯒꯤ ꯃꯤꯡ ꯁꯥꯎꯠ ꯑꯥꯎꯠ ꯇꯧꯕꯤꯔꯛꯑꯣ ꯍꯥꯏ ꯆꯤꯡꯈꯩ ꯉꯥꯟꯕ ꯑꯣꯏꯅꯥꯝ ꯕꯤꯁꯅꯨꯄꯨꯔ 1/11ꯗꯅꯦ ꯂꯥꯏꯛ ꯗꯟ ꯕ꯭ꯔꯣ ꯂꯥꯏꯛ ꯇꯨ ꯀꯅꯥꯝ ꯇꯧꯗꯦ ꯋꯥꯊꯤ ꯍꯪꯕꯇ ꯍꯥꯏ ꯃꯌꯥꯝ ꯂꯥꯏꯚꯁꯤꯕꯨ ꯆꯪꯕꯤꯔꯛꯏꯕ ꯈꯨꯗꯤꯡꯃꯛꯅ ꯂꯥꯏꯛ ꯑꯃꯃꯝ ꯅꯝꯁꯤꯟꯕꯤꯔꯣ ꯄ꯭ꯔꯦꯡ ꯇꯧꯔꯛꯑꯣ ꯕ꯭ꯔꯣ ꯍꯥꯏ ꯇꯧꯔꯛꯀꯦ ꯑꯩ ꯁꯤ ꯈꯔ ꯉꯥꯊꯔꯛꯀꯦ ꯅꯪꯒꯤꯁꯤꯀꯣ ꯁꯤꯜꯀꯤꯁꯦ ꯌꯥꯝ ꯂꯦꯝꯃꯦ ꯂꯩꯔꯝꯕꯅꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯅ ꯍꯥꯏꯕꯗꯣ ꯃꯩꯇꯩꯕꯥꯛ ꯏꯟꯇꯔꯇꯦꯟꯃꯦꯟ ꯍꯥꯏꯔꯤꯕ ꯆꯦꯅꯦꯜ ꯑꯗꯨꯕꯨ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯁꯤꯟꯕꯤꯌꯣ ꯑꯗꯨꯒꯤ ꯆꯦꯅꯦꯜꯗꯨꯗꯅꯦ ꯑꯩꯈꯣꯏꯒꯤ ꯍꯟꯗꯛ ꯅꯝꯈꯤꯕ ꯐꯤꯂꯝꯗꯣ ꯊꯥꯔꯛꯀꯗꯣꯏꯁꯦ ꯍꯟꯗꯛ ꯇꯧꯈꯤꯕ ꯀꯩꯅꯣꯗꯣ ꯏꯅꯝꯃ ꯑꯉꯥꯡ ꯁꯨꯝꯃꯤꯌꯦ ꯅꯣꯡ ꯆꯨꯗ꯭ꯔꯣ ꯅꯣꯡ ꯆꯨꯗꯦ ꯑꯩꯈꯣꯏ ꯅꯣꯡ ꯁꯤꯗꯗꯤ ꯆꯨꯗꯦ ꯅꯣꯏꯔꯣꯝ ꯆꯨꯅꯕ꯭ꯔꯣ ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯛ ꯆꯥꯔꯦ ꯔꯣꯁꯟ ꯅꯤꯡꯊꯧꯖꯝ ꯆꯥꯛ ꯆꯥꯔꯦ ꯆꯥꯛ ꯇꯣꯛꯄꯗ ꯉꯥꯏꯔꯤꯌꯦ ꯍꯣꯏ ꯇꯧꯁꯤꯟꯕꯤꯒꯦ ꯕ꯭ꯔꯣ ꯍꯥꯏ ꯇꯧꯁꯤꯟꯕꯤꯌꯣ ꯍꯣꯏ ꯇꯧꯒꯦ ꯑꯩ ꯀꯩꯅꯣ ꯇꯧꯒꯦ ꯃꯦꯟꯁꯟ ꯇꯧꯁꯤꯜꯂꯛꯀꯦꯕꯀꯣ ꯂꯥꯏꯚꯁꯤ ꯂꯣꯏꯔꯀꯥꯟꯗ ꯑꯩꯒ ꯃꯨꯛꯕꯥꯡ ꯑꯝꯇ ꯇꯧꯃꯤꯟꯅꯁꯤ ꯍꯥꯏ ꯆꯤꯡꯈꯩ ꯉꯥꯟꯕ ꯑꯣꯏꯅ ꯀꯩ ꯂꯝꯗꯩ ꯑꯣꯏꯗꯣꯏꯅꯣ ꯆꯥꯛ ꯆꯥꯔꯕꯣ ꯆꯦ ꯗꯗꯥ ꯆꯥꯛ ꯆꯥꯔꯦ ꯆꯦ ꯁꯤꯜꯀꯤꯁꯤ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯊꯦꯡꯀ꯭ꯌꯨ ꯕ꯭ꯔꯣ ꯅꯅꯥꯎꯄꯤꯗꯨꯗꯤ ꯑꯩ ꯁꯤ ꯂꯩꯁꯤꯗꯤ ꯇꯨꯝꯃꯒꯦ ꯕ꯭ꯔꯣ ꯍꯣꯏ ꯀꯔꯤ ꯃꯊꯦꯜ ꯆꯥꯔꯒꯦ ꯍꯪꯒꯥꯝ ꯊꯣꯡꯕ ꯆꯥꯔꯦ ꯍꯜꯂꯣ ꯕ꯭ꯔꯣ ꯀꯩ ꯃꯊꯦꯜ ꯆꯥꯒꯦ ꯕ꯭ꯔꯣ ꯍꯪꯒꯥꯝ ꯊꯣꯡꯕ
bro mukbang challenge toro ina maga silky ga yahon no hairo yaholo hairo yahon hairo kanjay ang pido kit oi thank you nong suye koi gi hai koi hoji kai no hoji paul oi to saksare hai amba hai silky hai nong india loi ma phom sui hantak mutang se suye isan nupi du class kya kai no hantak first semester kai ne akoi rom da di nong suri thobal da hai akoi si di sude saksa bo do nong su bro nong su die saksare kai mathil to ge bro da ngasi hangam thong ba cha ye ina madi ude na tung khabo ngang sumi adu gine da saksara bo saksare sakto yadre hai sakto yadra mai nane mai sina su oi ba phone sina su oi ba adu gine adi kano da di android ki kano jiga hadi android ku mai live tha ba di yang ngau rok ngau na ta ni ba ko thadro kan di siang moi ba du ga kano da gi ios ku mai tha ba na mu isai ku su da gi na mam sil le ba hambra na brother love from Kirby along Assam na nong su ba sin wai tro bro nong su ba sin wai te to bong khang de da dum ni mu su le ba pam de ba no man kan hai bro ga isan ga na yen hele da natra bro ai kai de gi noi myam ne hele da how silky se nupa koi bro hai koi bro e nupa koi di hai biam channel manipur bro ning thau khong kai wai da no blog adum yeng e nungai kai wai da ning thau khong na ti ai di bisnupur dai ne where from I bro na san pido molyo gi ohen ga se yam su fa ma le molyo ga isan pi ga di molyo na sai trauma mo halang ga ni yam kena gre du gi simatak ta ma bunga ma wena khalle ko like sa sat tok slow ma'am ka hari ma'am na ga thank you bro saksare silky kari college ta tamgi kari college tamgi ai ko bisnupur da dum sai college na le bune ai thabak macha ma dum tawri bisnupur da dum pui thabak su hai silky nang na mun na yeng li do ai ngon da roi hoi mai bro sister hi wari sa se du ga ina ha ba channel du su mam kan tok sim yo thaga la ko ma tam da sat long yeng ba nungai na ba ko silky ai ngon da review ko bi da moi review am share tok slow hai silky kai dam du no silky je college su tam ni mam tam ne ni da Yung nang manipur film gi hero kumba ya ni short film da acting yam haire yam phajai silky kari mathel sage thank you ai kumju kumgre adu gi ni aina kano taw youtube payment do ai blog oina samjara ke bro hegi family kulai do kalak sai thank you da kari mathel sabno hangam thong masai silky se sai kya surage like tak slow ham ni mayam ice cream pizza duini asa kundra from na ice cream pizza ni aigi live se like to slow ye 19 khong sai hi bro I am from Morocco hai guzam sing thang khom bai ai se silky am phajai robitana thank you se silky am ta no lo oi no pagai aigi ming amos ka we am ta ko oi amos oh thank you silky bye bye good night hi good night ibai kenyang sai ngasi je kano sai hangam thong ba sai bro really hot to no moi gi hero oi ra khang de theng nai ye bro ai sendra da di khang di sendra da sat proma ba sendra ro mathak lom di dum chat pari makharom di khang kya khang de ma makharom chat pari bro bisnupur ka wai de no ai no ma koi ra ke ya ro yani ye bisnupur ward number 11 dagi oi de bro gi nau pi do section zo bro sadanandana ibai ka wi do aseng bagi oi je ni ai mabung ang tani da dum bakhan na bya de sister looking beautiful hai thank you bro itai ma do kai lam dagi no bisnupur dagi ne dum silky se noi khat pa ma le sabi fa la me masak su fazale la me hai nong su bro dum dai bai hai nong di su die kano pen tha bagi ma kon di kra kano torong ani dagi video yamna nungai ye hai thank you irang kamai tawrige manipur gi irang se haidi akhoi mak na phone thoga losin basu ya bana te adu haidi laibaki aso sang sing na kano taw kadabane
ꯑꯗꯨꯝ ꯍꯥꯟꯅꯒ ꯑꯗꯨꯝ ꯍꯥꯃꯨꯗꯤ ꯂꯩꯔꯤ ꯑꯗꯨꯒ ꯌꯥꯝ ꯀꯟꯅ ꯅꯥꯍꯋꯥꯏꯗꯧꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯀꯥꯞꯅꯔꯦ ꯈꯣꯠꯂꯦꯅ ꯇꯧꯕꯗꯨꯗꯤ ꯑꯗꯨꯃꯥꯏꯅꯗꯤ ꯑꯣꯏꯗꯦ ꯆꯦ ꯁꯤꯜꯀꯤ ꯑꯩꯉꯣꯟꯗꯁꯨ ꯑꯝꯇ ꯀꯦꯟꯖꯤ ꯍꯥꯏꯅ ꯀꯧꯕꯤꯔꯛꯑꯣꯌꯦ ꯀꯦꯟꯖꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯝ ꯅꯨꯡꯉꯥꯏꯀꯣ ꯍꯥꯏ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯦ ꯂꯥꯏꯛ ꯇꯧꯁꯤꯜꯂꯣ ꯍꯥꯏꯕ ꯃꯌꯥꯝ ꯍꯥꯏ ꯇꯨꯝꯃꯒꯦ ꯍꯥꯏ ꯍꯣꯏ ꯇꯨꯝꯖꯔꯣ ꯅꯣꯏ ꯏꯆꯟꯁꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯆꯝꯅ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯕ꯭ꯔꯣ ꯂꯣꯟꯊꯣꯛꯇꯕꯤꯗꯣ ꯑꯩꯅ ꯌꯥꯝꯅ ꯉꯥꯎꯖꯩ ꯍꯥꯏ ꯂꯣꯟꯊꯣꯛꯇꯕꯤꯗꯣ ꯑꯗꯨ ꯏꯁꯩ ꯑꯃꯁꯨ ꯑꯗꯨꯒꯤꯁꯨ ꯐꯣꯡꯗ꯭ꯔꯕꯅꯦꯀꯣ ꯑꯗꯣ ꯕ꯭ꯔꯣ ꯁꯤ ꯌꯦꯡꯕꯗ ꯌꯥꯝꯅ ꯁꯥꯎꯒꯟꯕ ꯃꯤ ꯃꯥꯜꯂꯤꯗ ꯍꯥꯏ ꯑꯩꯁꯦ ꯌꯥꯝꯅ ꯁꯥꯎꯒꯟꯕ ꯃꯤꯃꯛꯇꯤ ꯑꯣꯏꯗꯦ ꯑꯗꯨꯒ ꯃꯤꯅ ꯊꯤꯅ ꯉꯥꯡꯍꯟꯕ ꯃꯤꯅ ꯎꯁꯤꯠꯇꯅ ꯇꯧꯕꯗꯤ ꯑꯩ ꯀꯌꯥ ꯌꯥꯒꯟꯗꯦ ꯕ꯭ꯔꯗꯔ ꯍꯣꯏꯒꯤ ꯚꯤꯗꯤꯑꯣꯅꯦꯕꯨ ꯍꯥꯏꯔꯗꯤ ꯑꯗꯨꯝ ꯅꯨꯡꯉꯥꯏꯅ ꯌꯦꯡꯉꯦ ꯊꯦꯡꯀ꯭ꯌꯨ ꯑꯩ ꯁꯥꯎꯒꯟꯕ ꯃꯥꯜꯂꯤ ꯁꯥꯎꯒꯟꯕ ꯃꯥꯟꯕ꯭ꯔꯣ ꯑꯩꯕꯣ ꯖꯥꯔꯤꯕꯣꯟꯗꯩꯅꯦ ꯕ꯭ꯔꯣ ꯖꯤꯔꯤꯕꯣꯟꯗꯩ ꯍꯥꯏꯔꯣ ꯖꯥꯔꯤꯕꯣꯟ ꯍꯥꯏꯔꯣ ꯑꯩ ꯈꯪꯗ꯭ꯔꯦ ꯏꯕꯨꯡꯒꯤ ꯚꯤꯗꯤꯑꯣꯈꯩꯗꯣ ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯍꯣꯏ ꯅꯣꯏ ꯃꯌꯥꯝꯅ ꯁꯨꯃꯥꯏꯅ ꯊꯣꯛꯂꯛꯇꯅ ꯑꯩꯉꯣꯟꯗ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯍꯥꯏꯗꯤ ꯈꯜꯂꯨꯗꯦ ꯅꯣꯡꯃꯇ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯅꯍꯥꯟꯋꯥꯏ 1K ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯌꯧꯅꯕ ꯍꯣꯠꯅꯕꯒꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯒꯤ ꯑꯗꯨꯏ ꯃꯊꯛꯇ ꯚꯤꯗꯤꯑꯣ ꯑꯃ ꯊꯥꯒꯠꯄ ꯃꯇꯝꯗ ꯃꯤ ꯆꯥꯝ ꯆꯅꯤꯕꯨ ꯌꯦꯡꯕꯤꯅꯕ ꯂꯩꯇꯦ ꯅꯍꯥꯟꯋꯥꯏꯗꯤ ꯄ꯭ꯔꯦꯡ ꯇꯧꯕꯒꯁꯦ ꯃꯤ 700 ꯌꯦꯡꯉꯛꯄꯗ ꯍꯔꯥꯎꯏꯅꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ 1 ꯂꯥꯛ ꯑꯗꯨꯝ ꯌꯧꯋꯦ ꯄ꯭ꯔꯦꯡ ꯑꯃ ꯇꯧꯕ ꯃꯇꯝꯗꯀꯣ ꯌꯥꯝ ꯐꯖꯩꯌꯦ ꯂꯟꯆꯦꯟꯕ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯁꯦ ꯌꯥꯝꯅꯁꯨ ꯅꯨꯡꯁꯤ ꯊꯦꯡꯀ꯭ꯌꯨ ꯕ꯭ꯔꯗꯔꯒꯤ ꯍꯥꯏꯠ ꯑꯝꯇ ꯑꯩꯒꯤ ꯍꯥꯏꯠꯁꯦ ꯀꯩꯅꯣ ꯂꯩꯌꯦ 6.1 ꯂꯩꯌꯦ ꯕ꯭ꯔꯣ ꯁꯦ ꯐꯨꯠ ꯀꯌా ꯋꯥꯡꯒꯦ ꯑꯃꯁꯨꯡ ꯁꯤꯜꯀꯤꯅ 5.5 ꯃꯨꯛ ꯂꯩꯔꯝꯒꯅꯤ ꯑꯩꯅ 6.1 ꯂꯩꯌꯦ ꯁꯤꯜꯀꯤꯁꯨ ꯋꯥꯡꯉꯦ ꯅꯨꯄꯤ ꯃꯔꯛꯇ ꯃꯣꯏ ꯌꯥꯝ ꯋꯥꯡꯕ ꯆꯤꯡꯉꯦ ꯑꯁꯦꯡꯕ ꯌꯨꯇꯨꯕꯔ ꯑꯃ ꯑꯣꯏꯔꯗꯤ ꯊꯃꯣꯏ ꯁꯦꯡꯅ ꯈꯨꯝꯕꯤꯔꯛꯑꯣ ꯕꯤꯛ ꯐꯦꯟꯅꯤ ꯕ꯭ꯔோ ꯉꯁꯤ ꯐꯥꯎꯕꯗ ꯌꯨꯇꯨꯕꯀꯤ ꯍꯥꯏꯌꯦꯁ ꯑꯥꯔꯅꯤꯡꯁꯦ ꯍꯥꯏꯕꯤꯔꯛꯑꯣ ꯍꯥꯏꯌꯦꯁ ꯑꯥꯔꯅꯤꯡꯁꯦ ꯑꯩꯗꯣ ꯀꯩꯅꯣ ꯇꯧꯒꯦꯕꯀꯣ ꯀꯟꯇꯦꯟ ꯑꯣꯏꯅ ꯁꯦꯝꯃꯛꯀꯦ ꯊꯃꯣꯏ ꯁꯦꯡꯗꯕ ꯍꯥꯏꯕꯁꯤꯗ ꯀꯩꯅꯣ ꯇꯧꯗꯦ ꯍꯣꯏ ꯀꯩꯅꯣꯒꯨꯝꯕ ꯑꯗꯨꯝ 60K 70K ꯑꯗꯨꯃꯥꯏꯅꯒ ꯑꯗꯨꯝ ꯐꯪꯕꯗꯤ ꯌꯥꯎꯈ꯭ꯔꯦ ꯑꯗꯣ ꯑꯗꯨꯝ ꯁꯨꯡꯐꯪꯗꯕꯁꯨ ꯑꯗꯨꯝ ꯌꯥꯎꯋꯦ ꯕ꯭ꯔꯣꯗꯤ ꯁꯥꯎꯔꯒꯅ ꯍꯦꯜꯂꯦ ꯐꯖꯕꯁꯦ ꯁꯥꯎꯔꯗꯤ ꯍꯥꯏꯅ ꯄꯤꯁꯨꯝ ꯑꯅꯤ ꯁꯨꯛꯆꯤꯟꯅꯕꯅꯦ ꯑꯩꯗꯤ ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯔꯦ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯒꯦ ꯁꯤꯜꯀꯤ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ ꯑꯝꯇ ꯈꯨꯝꯃꯨꯁꯦ ꯍꯪꯒꯥꯝ ꯊꯣꯡꯕ ꯆꯥꯔꯦ ꯂꯥꯏꯛꯁꯦ ꯇꯧꯁꯤꯜꯂꯗꯤ ꯐꯗꯧꯅꯤ ꯚ꯭ꯌꯨꯅ ꯌꯥꯝꯃꯦ ꯂꯥꯏꯛ ꯇꯧꯁꯤꯜꯂꯨ ꯒꯥꯏꯁ ꯍꯥꯏ ꯕ꯭ꯔꯣ ꯏꯇꯩꯃꯗꯨ ꯅꯣꯡꯃꯇ ꯐꯨꯗ꯭ꯔꯣ ꯍꯥꯍꯥ ꯍꯥꯏ ꯑꯗꯨꯝꯕ ꯈꯠꯅ ꯆꯩꯅꯕꯒꯤ ꯀꯩꯅꯣꯁꯦ ꯍꯣꯏ ꯋꯥꯍꯩ ꯈꯔ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯤ ꯌꯥꯎꯅꯩ ꯑꯗꯨꯗꯨꯒ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯕꯗꯤ ꯌꯥꯎꯗꯦꯗ ꯕ꯭ꯔꯣ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯋꯥ ꯉꯥꯡꯕꯤꯌꯨ ꯍꯥꯏ ꯑꯗꯣ ꯕ꯭ꯔꯣ ꯑꯣꯏꯔꯣꯏꯗꯕ ꯅꯨꯡꯁꯤꯕ ꯋꯦꯕ ꯁꯤꯔꯤꯁꯇꯣ ꯃꯈꯥ ꯊꯥꯕꯤꯔꯛꯑꯣ ꯊꯥꯔꯛꯀꯦ ꯅꯝꯒꯗꯕꯗꯣ ꯃꯥꯗꯨꯅ ꯀꯩꯅꯣ ꯀꯣꯡꯕꯗꯒꯤ ꯑꯣꯏꯕ ꯑꯗꯨꯗꯨꯒꯤꯅꯦꯀꯣ ꯎ ꯊꯛꯅꯤꯡꯉꯦꯀꯣ ꯑꯩꯗꯤ ꯍꯥꯏꯕ ꯌꯥꯎꯔꯦ ꯕ꯭ꯔꯣꯒꯤ ꯅꯨꯄꯤꯗꯨ ꯀꯔꯤ ꯊꯕꯛꯅꯣ ꯇꯧꯔꯤꯗꯣ ꯑꯩꯒ ꯊꯕꯛ ꯄꯨꯟꯅ ꯇꯧꯃꯤꯟꯅꯩꯌꯦ ꯃꯥꯗꯣ ꯀꯦꯁꯤꯌꯔ ꯑꯣꯏꯅ ꯂꯩꯕꯅꯦ ꯏꯅꯝꯃꯗꯣ ꯑꯉꯥꯡ ꯁꯨꯝꯃꯤꯌꯦ ꯕ꯭ꯔꯣ ꯍꯟꯗꯛ ꯃꯣꯏꯔꯥꯡꯗ ꯂꯥꯏ ꯍꯔꯥꯎꯕ ꯂꯥꯛꯑꯝꯃꯤ ꯕ꯭ꯔꯣꯁꯨ ꯇꯞꯅ ꯚꯤꯗꯤꯑꯣ ꯅꯝꯕ ꯍꯧꯖꯔꯦ ꯑꯩꯈꯣꯏ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯦ ꯍꯣꯏ ꯇꯧꯃꯤꯟꯅꯁꯦ ꯀꯁꯥꯔ ꯁꯤꯜꯆꯔꯗ ꯀꯨꯀꯤ 3 ꯍꯥꯠꯈ꯭ꯔꯦ ꯎꯕꯤꯔꯕꯣ ꯍꯥꯏ ꯑꯗꯣ ꯑꯩ ꯚꯤꯗꯤꯑꯣꯒꯨꯝꯕ ꯀꯩꯒꯨꯝꯕꯗꯤ ꯀꯩꯅꯣ ꯇꯧꯗꯦ ꯑꯗꯣ ꯄꯥꯎ ꯁꯨꯃꯥꯏꯅ ꯂꯥꯟ ꯊꯣꯛꯑꯦ ꯈꯣꯠꯂꯦ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯃꯩꯇꯩꯗꯨꯗ ꯆꯥꯔꯦ ꯍꯥꯏ ꯕ꯭ꯔꯣꯁꯨ ꯍꯧꯖꯤꯛ ꯌꯥꯝꯅ ꯄꯥꯝꯅꯕ ꯌꯨꯇꯨꯕꯔ ꯑꯃꯗꯤ ꯑꯣꯏꯈꯠꯂꯛꯑꯦ ꯃꯌꯥꯝꯒꯤ ꯍꯣꯠꯅꯕ ꯂꯦꯞꯄ ꯌꯥꯗꯦ ꯕ꯭ꯔꯣ ꯐꯨꯜ ꯁꯞꯄꯣꯔꯠ ꯑꯗꯨꯝ ꯇꯧꯖꯒꯦ ꯍꯣꯏ ꯅꯣꯏ ꯃꯌꯥꯝꯒꯤ ꯁꯞꯄꯣꯔꯠ ꯌꯥꯎꯗꯅ ꯑꯩꯅ ꯀꯩꯅꯣ ꯇꯧꯕ ꯉꯝꯄꯣꯠꯇꯦ ꯑꯩꯁꯨ ꯅꯍꯥꯟꯉꯩ ꯂꯥꯏꯞ ꯊꯥꯗꯕ ꯀꯨꯏꯔꯦꯅ ꯉꯁꯤ ꯁꯨꯝ ꯂꯥꯏꯞ ꯊꯥꯔꯛꯏꯅꯦꯀꯣ ꯁꯤꯜꯀꯤ ꯅꯪꯁꯨ ꯅꯣꯛꯐꯦꯠ ꯇꯧꯑꯣ ꯍꯥꯏ ꯃꯕꯨꯡ ꯍꯥꯏ ꯊꯣꯏꯕꯤ ꯁꯅꯥꯃꯥꯏꯕꯝ ꯍꯥꯏ ꯈꯪꯅꯤꯡꯉꯦ ꯍꯥꯏꯔꯛꯑꯣ ꯀꯔꯤ ꯊꯕꯛꯅꯣ ꯍꯥꯏ ꯑꯕꯦꯝꯗꯣ ꯀꯦꯁꯤꯌꯔ ꯑꯣꯏꯕꯅꯦ ꯑꯕꯦꯝꯗꯣ ꯂꯥꯏꯞ ꯊꯦꯡꯅꯕꯁꯦ ꯉꯁꯤꯅ ꯑꯍꯥꯟꯕꯅꯦ ꯅꯣꯏ ꯑꯅꯤꯒꯤ ꯑꯉꯥꯡꯗꯣ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯂꯤꯚꯥꯏꯁ ꯀꯥꯏꯗ ꯂꯩꯒꯦ ꯍꯥꯏꯕꯤꯔꯣ ꯍꯥꯏ ꯀꯩꯅꯣꯗꯩꯅꯦ ꯑꯃ ꯑꯦꯌꯥꯔꯄꯣꯔꯠ ꯃꯅꯥꯛꯇꯔ ꯀꯩꯅꯣꯃ ꯂꯤꯚꯥꯏꯁꯀꯤ ꯁꯣꯔꯨꯝ ꯂꯩꯕꯗꯣ ꯑꯗꯨꯗꯩ ꯂꯧꯕꯅꯦ ꯁꯦꯕꯦꯝ ꯀꯩꯅꯣ ꯇꯧꯋꯦ ꯁꯦꯕꯦꯝ ꯑꯉꯥꯡ ꯁꯨꯝꯃꯤꯌꯦ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯗꯗꯥ ꯅꯪꯁꯨ ꯈꯔ ꯈꯨꯝꯃꯣꯁꯦ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯍꯪꯒꯥꯝ ꯊꯣꯡꯕ ꯆꯥꯔꯦ ꯑꯩꯁꯦ ꯎꯈꯤꯒꯨꯝ ꯇꯧꯔꯦ ꯀꯩ ꯂꯝꯗꯩ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯍꯥꯏꯁꯦ ꯑꯩ ꯑꯗꯨꯝ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯑꯣꯏꯔꯒ ꯕꯤꯁꯅꯨꯄꯨꯔ ꯗꯥꯏꯔꯦꯛꯇꯒꯤꯅꯦ ꯏꯁꯥꯃꯛ ꯏꯌꯥꯝꯕꯗ ꯐꯨꯜ ꯁꯞꯄꯣꯔꯠ ꯊꯦꯡꯀ꯭ꯌꯨ ꯑꯩ ꯕꯤꯁꯅꯨꯄꯨꯔ ꯗꯥꯏꯔꯦꯛ ꯑꯗꯨꯝ ꯑꯣꯏꯔꯤꯅꯦ ꯏꯌꯥꯝꯕꯗ ꯑꯗꯨꯝ ꯎꯔꯝꯒꯅꯤ ꯍꯥꯏꯗꯤ ꯑꯩꯗꯤ ꯉꯥꯏꯍꯥꯛ ꯂꯩꯇ ꯑꯗꯨꯝ ꯒꯥꯔꯤ ꯑꯗꯨꯝ ꯀꯣꯏꯊꯧ ꯊꯧꯔꯒ ꯆꯠꯄꯅꯦ ꯑꯗꯨꯒ ꯌꯥꯝꯅꯁꯨ ꯀꯣꯏꯕ ꯂꯥꯡꯕꯁꯨ ꯌꯥꯝ ꯆꯠꯂꯦ ꯍꯥꯏꯗꯤ ꯂꯝ ꯊꯨꯡꯅꯕ ꯑꯅꯝꯕꯅ ꯆꯠꯂꯦꯕꯀꯣ ꯅꯠꯇꯦ ꯍꯧꯖꯤꯛ ꯀꯥꯏꯗ ꯂꯩꯒꯦ ꯍꯥꯏꯁꯦ ꯈꯪꯗ꯭ꯔꯦ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯁꯣꯔꯨꯝꯗꯨꯔꯣ ꯆꯥꯛ ꯀꯔꯝꯕꯅꯣ ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯔꯕꯣ ꯕ꯭ꯔꯣ ꯆꯥꯛ ꯆꯥꯔꯦ
Dada request something hai biro dagi chando ai girlfriend oi baya kadro yani ka to baya ro dino ai bro hai thoi bisna yendu uning bani ai noi bana sulore ma do mamang da nga ki mamang da live thara mane ba mai mut padai tok ne ba adu da yaw bane au da su yeng bio hoji ki oi na di ma do tum ba somi ba bem na ko adu na ma de sulki jinu pa ko ro bai sulki nu pa ko ro bai nang da Ay nupa ko jadi. bro ka sa da lai ba mai tai sing se thamoi da nu si ba phau bi bra hai ꯀꯩꯗꯧꯕꯒꯤꯁꯨ ꯐꯥꯎꯔꯣꯏꯗꯣꯏꯅꯣ ꯍꯥꯏꯗꯤ ꯂꯣꯏꯅꯃꯛ ꯂꯣꯏꯅ ꯅꯨꯡꯁꯤꯌꯦ ꯃꯩꯇꯩꯗ ꯅꯠꯇꯦ ꯂꯣꯏꯅ ꯅꯨꯡꯁꯤꯕ ꯂꯣꯏ ꯄꯣꯛꯑꯦ Brogi furita ribas. ꯏꯆꯤꯟ ꯏꯅꯥꯎ ꯀꯌꯥꯅꯣ ꯏꯆꯤꯟ ꯏꯅꯥꯎ ꯇꯔꯦꯠꯅꯦ ꯕ꯭ꯔꯣꯒꯤ ꯐꯨꯔꯤꯠꯇ ꯂꯤꯚꯥꯏꯁꯇꯣ ꯍꯥꯏ ꯑꯣ ꯁꯤꯁꯦ ꯑꯩꯅ ꯍꯥꯏꯗꯣ ꯀꯩꯅꯣꯗꯩ ꯂꯩꯕꯅꯦꯕ ꯃꯥꯒꯤ ꯁꯤꯁꯨ ꯁꯣꯔꯨꯝ ꯃꯁꯥꯒꯤ ꯁꯣꯔꯨꯝꯗꯣ ꯑꯗꯨꯗꯩ ꯂꯧꯕꯅꯦꯕ ꯕ꯭ꯔꯣ ꯑꯩꯁꯨ ꯑꯦꯜꯕꯝ ꯑꯃ ꯅꯝꯕ ꯂꯣꯏꯔꯝꯗꯥꯏꯗ ꯑꯗꯨꯝ ꯆꯌꯦꯠꯅꯗꯅ ꯊꯣꯛꯑꯦ ꯕ꯭ꯔꯣ ꯑꯥꯔꯠꯀꯤ ꯑꯣꯏꯅ ꯁꯞꯄꯣꯔꯠ ꯅꯤ ꯃꯈꯥ ꯇꯥꯅ ꯕ꯭ꯔꯣ ꯚꯤꯗꯤꯑꯣ ꯉꯥꯏꯖꯒꯦ ꯍꯣꯏ ꯉꯥꯏꯕꯤꯌꯣ ꯉꯥꯏꯕꯤꯌꯣ ꯏꯇꯩꯃꯗꯣ ꯂꯥꯏꯚꯇ ꯏꯁꯩ ꯑꯝꯇꯪ ꯁꯛꯍꯟꯕꯤꯔꯛꯑꯣ ꯏꯇꯩꯃꯗꯣ ꯍꯣꯏ ꯅꯪꯒꯤꯗꯣ ꯔꯤꯀ꯭ꯋꯦꯁ ꯑꯝꯇꯪ ꯇꯧꯒꯦ ꯈꯣꯠꯀꯦꯅꯁꯨ ꯍꯥꯏꯔꯝꯕꯅꯦ ꯑꯗꯣ ꯏꯇꯩꯃꯗꯣ ꯍꯧꯖꯤꯛ ꯑꯉꯥꯡ ꯁꯨꯝꯃꯒ ꯂꯩꯔꯦ ꯑꯗꯣ ꯍꯣꯔꯦꯟ ꯈꯨꯗꯣꯡ ꯆꯥꯔꯒꯗꯤ ꯁꯣꯏꯗꯅ ꯁꯛꯍꯟꯖꯔꯛꯀꯦ ꯁꯤꯜꯀꯤ ꯏꯃꯥꯟꯅꯕꯤ ꯑꯣꯏꯁꯦꯌꯦ Oisi ay. ꯑꯣꯏꯁꯦꯌꯦ ꯑꯣꯀꯦ ꯍꯥꯟꯅ 2-3 years ꯃꯃꯥꯡꯗ ꯀꯩꯅꯣꯝ ꯍꯥꯏꯈ꯭ꯔꯦ 2-3 years ꯃꯃꯥꯡꯗ ꯎꯈꯤꯒꯨꯝ ꯇꯧꯔꯦ ꯑꯩꯁꯨ ꯌꯨꯝ ꯂꯥꯛꯇꯕ 16 months ꯐꯥꯔꯦ ꯍꯥꯏ ꯆꯥꯛ ꯆꯥꯔꯦ ꯚꯤꯗꯤꯑꯣ ꯅꯨꯡꯉꯥꯏꯕ ꯊꯥꯒꯠꯂꯣ ꯕ꯭ꯔꯣ ꯍꯥꯟꯅꯒꯤ ꯑꯗꯨꯃꯥꯏꯅ ꯚꯤꯗꯤꯑꯣꯁꯨ ꯊꯥꯒꯠꯂꯛꯇ꯭ꯔꯦ ꯍꯟꯗꯛꯇꯤ ꯍꯣꯏ ꯊꯥꯒꯠꯂꯛꯑꯒꯦ ꯑꯩꯕꯨ ꯕꯣꯛ ꯂꯩꯇꯕꯒꯤꯅꯦ ꯏꯆꯟꯁꯦ ꯇꯨꯝꯅꯤꯡꯉ ꯃꯥꯜꯂꯦ ꯅꯪ ꯇꯨꯝꯅꯤꯡꯉꯕ꯭ꯔꯣ ꯕ꯭ꯔꯣ ꯏꯆꯟꯅꯨꯄꯤꯗꯣ ꯑꯩꯗꯣ ꯑꯝꯇ ꯀꯧꯍꯜꯂꯛꯑꯣ ꯑꯩꯒꯤ ꯃꯤꯡ ꯖꯨꯅꯦꯠ ꯀꯥꯏ Junet. ꯁꯤ ꯅꯨꯡꯉꯥꯏꯔꯤꯕꯣꯏ ꯑꯗꯨꯒ ꯂꯣꯏꯅ Nungay. ꯅꯨꯡꯁꯤ ꯍꯥꯏꯁꯦ ꯀꯨꯀꯤꯁꯨ ꯅꯨꯡꯁꯤꯕ꯭ꯔꯣ ꯍꯥꯏꯁꯦ ꯍꯥꯏ ꯑꯩꯈꯣꯏꯗꯤꯀꯣ ꯍꯥꯏꯗꯤ ꯃꯌꯥꯝ ꯀꯤꯡ ꯔꯥꯏꯁ ꯑꯩ ꯂꯣꯏꯅ ꯅꯨꯡꯁꯤ ꯑꯗꯨ ꯇꯧꯋꯦ ꯑꯗꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯗꯤ ꯁꯨꯃꯥꯏꯅ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥ ꯑꯃꯗ ꯊꯣꯛꯂꯛꯑꯒ ꯍꯥꯏꯗꯤ ꯀꯝꯃꯨꯅꯤꯇꯤ ꯑꯃꯒꯤ ꯃꯔꯝꯗ ꯖꯥꯇꯤ ꯑꯃꯒꯤ ꯃꯔꯝꯗ ꯑꯩꯈꯣꯏ ꯋꯥ ꯀꯟꯅ ꯉꯥꯡꯕ ꯌꯥꯗꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯊꯃꯣꯏꯗ ꯈꯜꯂꯒ ꯂꯩꯖꯒꯗꯕꯅꯦꯕ ꯍꯥꯏꯗꯤ ꯕꯦꯔꯥ ꯀꯥꯏꯑꯦꯕꯀꯣ ꯁꯤꯜꯀꯤ ꯋꯥ ꯉꯥꯡꯕꯗꯣ ꯈꯔ ꯀꯟꯅ ꯉꯥꯡꯉꯛꯑꯣ ꯋꯥ ꯉꯥꯡꯕꯗꯣ ꯈꯔ ꯀꯟꯅ ꯉꯥꯡꯉꯛꯑꯣꯌꯣ Ngai sidi. ꯑꯩꯁꯨ ꯇꯧꯋꯦ ꯃꯥ ꯇꯧꯕ ꯅꯨꯃꯤꯠꯇꯨꯗ ꯑꯩꯁꯨ ꯇꯧꯋꯦ ꯍꯥꯏꯗ꯭ꯔꯥ ꯐꯦꯁꯤꯌꯦꯜꯗꯣ ꯆꯥꯛ ꯆꯥꯕꯤꯔꯕꯣ ꯏꯌꯥꯝꯕ ꯆꯥꯛ ꯆꯥꯔꯦ ꯀꯩ ꯃꯊꯦꯜ ꯆꯥꯔꯦ ꯉꯁꯤ ꯉꯥ ꯊꯣꯡꯕ ꯑꯩ ꯖꯒꯨ ꯍꯪꯒꯥꯝ ꯊꯣꯡꯕ ꯏꯕꯨꯡ ꯍꯣꯏꯗ ꯌꯥꯝꯅ ꯂꯥꯛꯅꯤꯡꯉꯦ ꯍꯣꯏ ꯅꯣꯡꯃ ꯀꯣꯏꯔꯛꯑꯣ ꯅꯆꯟꯅꯨꯄꯤꯗꯨ ꯂꯨꯅ ꯇꯧꯕꯤꯌꯨ ꯀꯣ ꯌꯥꯝ ꯅꯨꯡꯁꯤ ꯍꯣꯏ ꯇꯧꯗꯣꯏꯅꯦ ꯕ꯭ꯔꯣ ꯏꯆꯟꯁꯤ ꯌꯥꯝꯅ ꯆꯝꯕ ꯃꯥꯜꯂꯦ ꯍꯣꯏ ꯆꯥꯛ ꯆꯥꯔꯕꯣ ꯏꯌꯥꯝꯕ ꯆꯥꯛ ꯆꯥꯔꯦ ꯗꯗꯥ ꯁꯤꯜꯀꯤ ꯀꯞꯂꯒ ꯍꯦꯟꯅ ꯐꯖꯩ ꯑꯗꯨꯝ ꯀꯞꯂꯒ ꯂꯩꯍꯜꯂꯣ ꯅꯣ ꯗꯗꯥ ꯍꯣꯏꯒꯤ ꯚꯤꯗꯤꯑꯣꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯊꯦꯡꯀ꯭ꯌꯨ ꯁꯤꯜꯀꯤ ꯅꯪ ꯀꯩ ꯇꯝꯃꯒꯦ Ay college. ꯏꯌꯥꯝꯕ ꯀꯩꯇꯩꯃꯒ ꯑꯉꯥꯡꯗꯣ ꯄꯣꯊꯥꯈ꯭ꯔꯕ ꯄꯣꯊꯥꯈ꯭ꯔꯦ ꯁꯤꯜꯀꯤꯅ ꯏꯅꯝꯃꯗ ꯁꯪꯒꯤꯇꯥ ꯀꯧꯔꯤꯗꯣ ꯀꯩꯒꯤꯅꯣ ꯑꯩꯗꯤ ꯈꯪꯅꯤꯡꯉꯦ ꯍꯥꯏꯌꯦ ꯑꯩꯈꯣꯏꯁꯦ ꯑꯗꯨꯝ ꯅꯨꯡꯁꯤꯅꯕꯁꯦ ꯍꯥꯏꯗꯤ ꯂꯨꯍꯣꯡꯗ꯭ꯔꯤꯉꯩꯗꯒꯤ ꯃꯃꯥꯡꯗꯒꯤ ꯀꯨꯏꯅ ꯅꯨꯡꯁꯤꯅꯔꯒ ꯏꯃꯨꯡ ꯃꯅꯨꯡ ꯑꯗꯨꯝ ꯂꯣꯏꯅꯔ ꯂꯥꯛꯑꯦꯕꯀꯣ ꯑꯗꯨꯗꯨꯒꯤꯅꯦ ꯑꯜꯂꯥ ꯃꯜꯂꯥ ꯀꯟꯇꯨꯁ ꯁꯋꯥꯏ ꯅꯪꯅ ꯀꯧꯔꯛꯈ꯭ꯔꯣ ꯀꯥꯏ ꯍꯥꯏꯔꯤ ꯆꯥꯛ ꯆꯥꯕꯨ ꯆꯥꯛ ꯆꯥꯔꯦ ꯁꯤꯜꯀꯤ ꯅꯣꯏꯅꯤꯁꯤ ꯀꯅꯥꯅ ꯍꯦꯜꯂꯤ ꯐꯖꯕ ꯍꯥꯏ ꯐꯖꯕꯩ ꯃꯔꯝꯁꯤ ꯍꯥꯏꯕꯤꯔꯛꯀꯦ ꯃꯥꯅꯦ ꯗꯥꯂꯟ ꯃꯥꯅꯦ ꯗꯥꯂꯟ ꯆꯦꯟꯕ ꯌꯥꯝ ꯆꯨꯝꯃꯤ ꯉꯥꯡꯅꯤꯡꯉꯤ ꯍꯥꯏꯗꯅ ꯄꯉꯥꯡ ꯉꯥꯡꯕ ꯌꯥꯗꯦ ꯍꯧꯖꯤꯛꯀꯥꯟꯁꯦ ꯀꯩꯅꯣꯝꯅꯤ ꯉꯥꯡꯅꯤꯡꯕꯒꯤ ꯀꯌꯥ ꯉꯥꯡꯗꯅ ꯂꯩꯔꯦ ꯍꯥꯏ ꯆꯥꯛ ꯆꯥꯔꯕꯣ ꯗꯗꯥ ꯆꯥꯛ ꯆꯥꯔꯦ ꯕ꯭ꯔꯣ ꯃꯣꯂꯤꯌꯣꯗꯣ ꯕꯤꯁꯅꯨꯄꯨꯔꯗ ꯁꯨꯝ ꯇꯥꯔꯤ ꯃꯥ ꯀꯩꯅꯣꯗ ꯂꯩꯕꯅꯦ ꯇꯦꯔꯥꯎꯔꯣꯛꯇ ꯂꯩꯕꯅꯦ ꯁꯤꯜꯀꯤꯗꯣ ꯑꯩꯈꯣꯏ ꯆꯦꯒ ꯃꯁꯛ ꯆꯞ ꯃꯥꯟꯅꯩ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯑꯩꯈꯣꯏꯗ ꯑꯍꯥꯟꯕ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯑꯩꯗꯤ ꯑꯍꯥꯟꯕꯗ ꯀꯩꯗꯧꯔꯤꯅꯣ ꯈꯜꯂꯨꯔꯤ ꯆꯦ ꯁꯣꯃꯥꯗ ꯀꯣꯜ ꯄ꯭ꯔꯦꯡ ꯇꯧꯔꯛꯑꯣ ꯍꯥꯏ ꯃꯣꯏꯗꯤ ꯌꯥꯝꯅ ꯀꯩꯅꯣ ꯍꯥꯏꯗꯤ ꯌꯥꯝꯅ ꯀꯩꯅꯣ ꯑꯣꯏꯅ ꯍꯥꯏꯌꯔ ꯑꯣꯏꯈ꯭ꯔꯦ ꯑꯩꯈꯣꯏꯒ ꯌꯦꯡꯅꯔꯨꯔꯗꯤ ꯑꯗꯨꯅ ꯃꯣꯏꯗ ꯀꯣꯜ ꯄ꯭ꯔꯦꯡ ꯇꯧꯕ ꯀꯥꯏꯁꯤꯗꯤ ꯈꯔ ꯋꯥꯅ ꯊꯣꯛꯀꯅꯤ ꯍꯧꯖꯤꯛꯀꯤ ꯅꯣꯡ ꯆꯨꯗ꯭ꯔꯣꯌꯦ Nong chude pen thabagine. ꯏꯌꯥꯝꯕꯒꯤ ꯁꯦꯂꯤꯡꯁꯦ ꯐꯖꯩ ꯀꯌꯥꯃꯨꯛ ꯆꯪꯈꯤꯒꯦ ꯍꯥꯏ ꯃꯩꯒ ꯌꯥꯎꯔꯒ ꯂꯥꯛ 2ꯃꯨꯛ ꯆꯪꯈꯤꯕꯅꯦ ꯁꯤꯜꯀꯤ ꯐꯅꯦꯛ ꯁꯦꯠꯂꯒ ꯔꯤꯜꯁ ꯅꯝꯕꯗꯨꯗꯤ ꯃꯩꯇꯩ ꯅꯨꯄꯤꯗ ꯅꯨꯄꯤꯅꯦ ꯕ꯭ꯔോ ꯍꯥꯏ ꯑꯩꯅ ꯅꯝꯕꯤꯔꯤꯅꯦ ꯆꯩꯔꯥꯎꯕ ꯅꯨꯃꯤꯠꯇ ꯅꯣꯡꯃ ꯂꯥꯛꯀꯦ ꯃꯕꯨꯡ ꯏꯅꯝꯃ ꯏꯕꯨꯡ ꯍꯣꯏ ꯂꯣꯏꯅ ꯎꯅꯕ ꯂꯥꯛꯀꯦ ꯂꯥꯛꯑꯣ ꯀꯩ ꯃꯊꯦꯜ ꯆꯥꯒꯦ ꯍꯥꯏ ꯉꯁꯤꯁꯦ ꯍꯪꯒꯥꯝ ꯊꯣꯡꯕ ꯆꯥꯔꯦ ꯍꯪꯒꯥꯝ ꯊꯣꯡꯕ ꯆꯥꯔꯦ ꯍꯥꯏ ꯏꯇꯩꯃ ꯑꯍꯟꯒ ꯏꯕꯨꯡ ꯑꯍꯟꯒꯒꯤ ꯀꯩ ꯍꯥꯏꯅꯣ ꯂꯞ ꯁ꯭ꯇꯣꯔꯤꯗꯤ ꯇꯥꯕꯤꯈ꯭ꯔꯦ ꯏꯌꯥꯝꯕꯒꯤꯁꯨ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯇꯥꯅꯤꯡꯉꯤ ꯌꯥꯎꯕꯅꯦ ꯑꯩꯒꯤ ꯌꯥꯎꯕꯅꯦ ꯑꯩꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤ ꯑꯅ ꯑꯃ ꯌꯥꯎꯕꯅꯦꯕꯀꯣ ꯑꯩꯒꯤ ꯀꯟꯇꯦꯟ ꯃꯔꯛꯇ ꯑꯗꯨ ꯄꯨꯟꯁꯤ ꯋꯥꯔꯤꯗꯨꯗ ꯌꯦꯡꯕꯤꯌꯣ ꯑꯗꯨꯗ ꯑꯩꯒꯤ ꯂꯞ ꯁ꯭ꯇꯣꯔꯤꯒꯤ ꯋꯥꯔꯤꯗꯣ ꯌꯥꯎꯕꯅꯦ ꯕ꯭ꯔꯣꯂꯥꯟꯁꯁꯤ ꯂꯣꯏꯗꯣꯔꯦ ꯏꯔꯩꯆꯥꯁꯤꯡ ꯕ꯭ꯔꯣꯂꯥꯟꯁꯁꯤ ꯂꯣꯏꯗꯅ ꯏꯔꯩꯆꯥꯁꯤꯡ
yam wanare hoi yam wanare yam fazai thank you tera uraktro air laitrabne sak sa boda se ma sak sa re bro ai comment ju plap amta khara kan thoke ko ai pa yam nuai tre ba comment pa ba waram mani loi pa da su nuai ta ba du gi ne da hoji khoi da nong suri 7:30 khara het ba da gi sur pa ne khoi si da di su dre bro video location yam na fa mafam aina singe hoi bro video location bro koi mana ngasi hangam thong masare dalan sen ba ma di inama abem anigi video yang se basi pung si kai gino family no mo koi thoro o ai koi da suya bro ai koi thoro ke kai la moi de no inama di tung khrabo inama do angang so mi e bye bye Sulkido ma tum ning en sakre ba ko bro birthday kam kan no birthday December 24 da ai kang bro tao hai dingku natro ai su tau ge selling siam na fazai hoi hoi tau wa ba gai dai ne hoi koi ra ke no mo matang sa ma thabak kano thong ma tam da tabak sang ho ma tam da koi ra ke yama khoi di manipur ma pan da polam ba manipur gi rang se pau da natana taba phangre kamai tawrige hojing namthaba leitribo mathang sahi yaudu bo hai adum yaudu male haidi lebaki mapi pa singna yengsin du se padana yengsin haidi yengbudi yengsilam ngani kana budi honaram ngani adu duga nahana losin ba yar ba irang ne haidi cm haira koigina dum paina ga laimina adum kai ka lokko pe ba hoi moju ko am saram ngani lebaki kano mo tholok na adu gyan ta de athing ba thing manga ta khoi manipur da de aduna gyan ta de ai ko ma hoi ko ba hoi dai di sinau lai mi nai ma am lem da ai than da lai bo am ta de ai kai lam da nom salam mana pai khoi manipur ya thing ba thing manga ta ai gyan ta de hoi trai la ko di ya roi sa ka da ni hoi sa je wang jing da la di haro haira ke angang yeng angang tum ba themi adu gi ne nong na tabam khang dre da na hai ba do yam nuai ti ba hai nung di ta di ko di bro sai kya su krage ai kau khra sum hang mani ko ai sai je 27 changai ne ina ma do am ta wang ang halo mana ngang bu do ta ba ngai hai ma do tum re ngang ga to ga du na ngasi di ngang hala ro ge ma bung tum ge koi ba sa lu be wa re hai bro sai kya su du silkina sai kya no ai sai 27 changai ne silkina 18 changai ne ulu ngang do da dai je college at pada sajing thong da ko la lai re left side ola ga tum ya re da tu na recovery to na ba we sam dang seven sister ko aming di ka hana ka kan to no khang re nan college at pada gi id accident thok to no ko to na sa no ai ta na lai re ha ba do tu na phagat sa bo oi zero id matung tarak pa gi punsi da su adugum na id amona thok ta ba or snom hena tung gi punsi da mai pak pa no ai pha ba oi zero hai ba se ai jage ko ko wala ko gi planning le mo manipur da irang mang da du loi kai kre yam pen de ta ti ma se ai nam do kai thak to ino nam do ke share oi ne bro kokta da kokta ga na bro kokta su adum la e marak ta dum lak pa yaw e hoji lan taw gi da gi kokta rom da lak tre lan taw di mang da ngale ta la e sak sa bro sak sa re ma do na aina hai ba akoi gi arangba thomai thakala ka da ba channel kanu do Maitri ba entertainment do live sibu sanga ge yang video ko di mang na subscribe to simbira mo ngasi gi di pung du thenge ai tum jawra ge mam good night I was ha ga lo sin jara ge silki je 2000 ga no da po ne 6 tara ka no ma po ne ba ko noi adum yam ngan na larik tam gi ba do oye ba silki do du na ne adum mam ngasi hangam thong ba abem birthday kam kan no abem birthday December da ne video yang ba no ai hai ros ni mai boi thank you ngasi gi di mam good night bro khong siam no ai dai yang pha je hai thank you ngasi gi di good night oi ra ge matung ta ko da mu mam pha jan pumina se ayu hai di abem hoi ga tawra ga live tha ba du thaning mane ba ko abem mo ju loina tumna re du na ngasi gi di good night oi se da gi phone number yo hai ai gi phone number do ka no da Instagram da abem Visnupur blog to pau biro phone number gi ko silki da bring da hoi good night yam mang first mang first good night ngasi di ko silage